Kurumjari ISTV Pauming Tabrib Singbo Taramna Oksari Nasigi Maroy Pauda Na Tatrabi Amadi Ngangi Saktiwa Labi Juliana Philosophy subject Kwaidagi Makwang na Fangle Civil Service the Sangduna Tola Tarabasingi the Makpunsi Katokani Hairi Amadi Sakang the Basingna Su Sanariba KNF Ki MCO Psychophau Kipzen Nomina Kaptana Halamle Hosik Pau Sandona Pijari Na Tatrabi Amadi Ngangi Sakti Walabi Pukhambam Juliana Council Loba 12 Parikhyagi Art Stream da Punna Sada Marfumari Phangba Loinana Philosophy subject da Mark Marfunifan Phangduna Mark Kwangna Phangba Oire Mark Makatana Larik Tamthaduna Civil Service Sangma Loinana Laita Laira Amadi Tola Tarabasingi the Makpunsi Katokani Hairi TG Higher Secondary School da Class 11 Amadi 12 Tamlakpi Mahiroi Asi Mayumakai Palaroi Hairi Hiram Sida Report Ama Moirang Naran Senadagi Pukrambam Santi Kumaramadi Emolatagi Machanupi Al Julia Si Masagi Chahi Ohumlom Subudagi Tonsilamadi Nakong Lakun Tobudagi Nakibani Hari Angang wearing a digahona Ladik Fana Horror Clubasu Laiba Imu Oibana Mama Pana Machinmanao Marimak Fazani Yang Sinbangam Dabudagi Juliagi Pibamasi Yokibani Hari I get Sharapisi from the 3 years old Maxi say Subamatanda Maxi Yam Kananaki Adi Batunda, I went hospitalized to Matunda, Dr. Kumari, Yushin Makada, Jen Hospital, hospitalized to Rogama, Treatment Toki, Matanda, and Kanki, Mount the Akanba, antibiotic, to medicine, Bishinka, Taki Bashina Marga, Maki, problem, Masiji, Nata, the seed, Shaki, Poidina, or the May I have a walk in the Signature. Juliana School ki class yaw matamda Oja Singh na tagliba singadu ayama matamda iraga oina pau phongnei Oja Singh gi machin lengbagi mawong adu munna yenglaga gyan loksilaga ayamba matamda iraga pau phongnabani Juliana iraga phongdorpagi matungina ISTV News da mak makhatana Manipur ki mapanda larik tamba pamlabasu sel laitabana Dem College of Arts ta tamningi hairi Mai Pak Pamisakama Oiba Haibasi, Honabakan Bachangi, Pongdokladuna, Mahakna Mai Pakpada, Ibudo Tangzingi Togjal, Yawi Haiba, Wapam Iraki. Masigi Matakta Oja Singh Matam Pumbada, Mateng Panglabusu, TG Higher Secondary School Asigi, English subject ki Oja, Anandana, Special Care Lobby Hari. Loinana hostel gi mess fee free oibiduna principal amadi warden Gangaranina ayamba matamda mahakpu senabi phongdoki school asigi oina mingchet porokpada jawu basaruk ama yabirami aduga loinana school asigi mingchet urong khinbada atai chhatra kayagi normal oiba nupi bacha kayagi matau tamja hoba yam ideal oiba port amadi hariba ibema Julia sina thamammi haina ai lokjabatai Oja Singh meeting ama tawraga koina committee ki staff ki meeting ama tawjaraga maunda angamba mateng piba yaba kari tawgadagi haibase koi soidan tawjegani Kain ta bakta se le mi amdi barabar shenan thori ade adi mamana be chisi dai hai ba ko thoki na tamda mun na se barabar ni ko ma kana na kali to ko ta na de kan ba adi adu kinan ba le ta bu ki sakti ko ba Magna Oja Singh na takpa textbook haktagi lairik oraiduna khangdaba kanda Oja Singh da tanai haiki nongda pung taramari study da puning changbadu parikya maya da pung kullom lairik tawi hairi Mahaki Larik Pabagi Momosi Nungtilgi Matamda Achikpa Mapamda Matanta Larik Tauba Asini Oja Anandana ISTV News da Fungdoropada Julia Abu Matam Leba Kibikta Puning Togot Biba Kangdaba Singh Tana Biba Asini Mahaki Willpower Si Thaganingaini Soidana IS Officer Oirakani Thajai TG Higher Secondary School Gi Oina second position ni Hairaduna Manipur Gi Oina Arts Stream da Mahakna fourth position Gumba Oiramba Yai Pungdoki Mana second time sing atau itu masih second thing bagi tuan tu will power sih masih di more than second dia nak tu nak jadi tapi orang dia nak jadi kalau tak ada mana kita boleh semua bagi tu tuan tak semua orang kita nak bagi sini jam ini orang nak support ini lah ayah haji ni saya will power tu kami pun tak pernah mak tu orang terjadi masuk ke itu koi school boleh awak pilih kanda koi school boleh awak institute boleh koi itu Aku nak pilih, ada nak pilih, ini lain dia.
ख्वाइदगी थमोय सोकनिंगा ओरिबदी ngasi fawa mahaki oiriba phibam asida phangpham thokpa sarkar gi maikedi mateng amata phangdaba asini ISTV pawgi damak boya ningthokjam amadi Nauroibam Phillips TJ Higher Secondary School Imphal Amaromda art stream da makok werklaba uripok takhelamam laikai dagi DCU oiba K Radha Kumar amadi sanasam ningon gitabali gi machanupa Kangjam Prasan Kumar na mak chaunga gi manungda chamrimar nifu taruk phangki Prasan Kumar na ISTV news ka unarubada marksu UPSC gi exam yauduna IS officer oininggi asa lairi honaba kanba ahlaman amadi oza singbu thaksi khasi leina loinabana hiram khudingda mai pakpak ngamgani hairaduna mahak tuition tawdana parikha thakibani hairi mahak sangakpamda leiba EK Higher Secondary School gi boarding da leiduna oza singna taklak pasing aduda thawai yauna honaki hairi school halaga mata mahanda bida kendi sorokta laita bigimota yumda school da taga parado ha ningjang boina reas kar loroga dum tawga Zaka Kataraga Leva Yunda Pasana, Division Mumatona, Palani, Nakalaziki, train can also higher. What number can ba Changyam, Takata and Akale, Yoga, Ozada, Pasana, the Barlena, Togoso, Changbran. Amaromda Apokpa Amadi Apokpina Hauzik Manipur tuition Tobugimong Asi Fashion Amagum Laglivasi Hongdokpa Sungani Mama Mapa Oibasing Namasa Singbu Mapung Pana Yang Basangi Amadi Oza Singa Pau Pogdok Naduna Angang Sing Pan Bada Zauna Mateng Oi Pongdok Naki Kulpati having another tuition he habit of Laxivasi tuition Mapam the Yakai Lagino Hugo Labor Mapam Pure. I already made private tuition in the logo number 3. School na to do chap an no school tuition to si patient na madam chatar pa gojin Manipuri kemo si shu tugai lo phai masida maro stakeholder wa parents ni chupa tenule Sakang dabasingna su sanariba ke NF ki MCO oiba Psychopau Kipjen alias Senfau ngarang numidang nongmaina kaptuna halamle Psychopau Kipjen Supermina gi manung sanba T Jagon village dagi Psychophai Kipjen gi machan pani thogdogasi gi matangda ISTV news na phangba pawda ngarang numidang pung 10 rom taba matamda laikhidraba Psychophau Kipjen na mamanaba kharaga Supermina da leiba forest gate mamangda wari sanaduna leiringaida sakang da bamioi manga rom laklaga nongmaina kaptuna halambani hairi Maki asiba aksang asi rims ki mokta produktuna post mortem tawkre thokiba thogdok adugi matangda Supermina gi machin chatpa mioi amana phongdorakpada Psychophau Kipjenbu kanana karigidamak nongmaina kaptuna hatkibano haiba chapchaba khangdri thogdok asi laibak thibani haiki Puntra sida mokoi jumda sana ringai sida mokoi gi chakhangdaba kangbu laraga Electricity Department na Rajbaban Gate ki North AOC amasung Sanjen Thongdagi Purairomba Khongnang Khongfawda LED street lighting install tauba loisilakpa namaram oiduna hanagi ariba street light ki pole sing hayeng megi tang kunmanga dagi loktokpa hauragani pole sing asida puriba BBC wire sing loinana cable wire sing mapu sing na athuba matamda loktoknaba khangalakli karigumba loktoktaba tarbadi maduda thorakpa daita sing department na puba ngamloi haina Imphal Electrical Division number 1 gi EE ibo chawuna thadorakpa cherol amana khangalakli ngarang megi tang kulumdoi gi ayukta Lamphel Police Station gi manung chanba Tidim ground gi mayok na badal leiba Kwakathal Thaunaujam Laikai gi Pukri da siduna leiramba mioi adu masak maming khangba ngamle laikhirba mioi adu di Thangjam Babu chahi 65 apokpa laikhidraba TIS Hemo Kaibung Oinam Laikai dagini maki asengba mayumna Sagolban Thangjam Lairak dagini hairi satkeba tang kunithoi gi nungthil pung 2:30 taba matamda maki asengba mayum Sagolbal Thangjam Lairak ta chatkani haina thokibani mak masada nung leibagi laina nariba mioi amani hairi Ngarang school bhel manungda mahairoi taramathoi wanthaduna Janims ta pukhatuna laikan nakhibagi thogdokpo all Manipur student guardian organization na yaning da phongdokre hiram asigi matangda ngasi palace compound laiba organization asigi office ta paugi mifam ama secretary organization S Sumatina school band service tawriba singna angang singbu paisa oina urakpa seat capacity ka sana da bambongda puduna thogdok adu thokibani organization asina haukiba April ki Kunmarida Van Service ki Association
School authority amadi guardian singna angang thindok thinjin gi matangda khanagadabani phongdok khiba laikhrabani thogdok asi matungda amuk thorak loi hainingai leite maram maduna education minister amadi sarkar na miyang sangbiduna chap chaba transport system ama semgadabani natrabadi akanba khongjang kaya sangsilagani phongdok ki Manipur Sarkarna amadi Honorable Education Minister na hiram singda yamna systematic oiba mawongda school singi authority sing amadi parents association sing adagi band service tawriba singda akanba instruction ama pibidana rulama na ban tawrakanda adi hariba Supreme Court da tariba ruling sigi matung ina angang tarani thoidagi henna adi band service tawba matamda tahundiganu haiba posi Manipur Sarkar gi apoi puning singjari Alpine Hariba packaged drinking water bottle asigi manungda fattaba polam kaya yauram badagi brand asi thingna bathabak paikalagani haina Deputy Food Safety Commissioner T Bozen Rokhabna satkiba megitang nipanda paumi singda phongdok khrabasu Alpine Hariba packaged drinking water bottle asi Imphal gi mafam kaya da singna bayaudana yonari ngasi Imphal West ki DC complex taba Laisram Lairakta laiba pandukan amadagi Lamlai police ki team amana Hariba packaged drinking water asi lairuwa matamda kang macha yoramba thengnare Manipur Sarkar gi mari leinaba singna thabak lokhat kani haina media da phongdok khiba wafam adu wai khaktanatana miyam gi kanagadaba mawongda thabak tawbinaba packaged drinking water bottle adubu lairuba miyo singna pungning singsilakli Imphal East United Club Organization Northeastern United Club Organization Bright Star Union Nongpok Kaksing amasung Veterinary Department ka khusam naduna Nongpok Kaksing da laiba ok singda swine vaccine kapthokre hairi TG gi mahairoi nupi macha ama ijat mangan bi kharba matungda mahairoi nupi macha asiga maki ijat mangan bi khiba mioi sing aduga wafang nagani haiba wafam ama lagliba si aran ba khongthang oigani haina tongan ban nupi gi lup kaya ngasi Manipur Press Club da pangthokiba paumi sing unabada phongdokre wa ngang khiba singna phongdok na khibada maral leiba mioi sing athuba matamda cherak pi bagi mahutta wafang nagani haiba khongthang asi afaba khongthang natte haina phongdok nakhi mahairoi nupi macha adugi mama na phongdorakpada Aingi lamda thabak tawriba singna misang sanga yengdana achumba adu athuba matamda puthokpiyo haiki nungaiba phangde pakai do pagima number 1 na phanggiba mama nabi jinga haram jagadabdo mama pa thoya de imuna kapta adum lei isa gi thamoi da chaiba isa manghalamiba isa bu hana na chilamiba chi aina thiba kalam draga de ai isa ta chirna chira ga phanga ta isa di isona tamada gi ai gi isa de ai gi amma na o jau ha gi aina thiba kalam me phang be isa de maya puna me nu si gi na mara de ba jing do miya khang na tik cha ta ti biu amma te oina lai ra su dai re ni lai ha do maya na am tang ni chung thok biu Electricity thief case amadi motor accident claim case singamari leinana lakliba megi tang kuntaruk ki ayuk pung tara taba matamda Manipur State Legal Service Authority na sinduna lok adalat pangthokani hairi Oripok Sairap Court Complex ta pangthokadaba lok adalat asida puthokadoriba case sing asi Thabal amadi Visnupur District Police Station singdagini hairi mari leinaba miyoi singna lok adalat asida yauranaba authority na khangalakli Lamdam masida masana masabu thabak pizaduna matik chaba entrepreneur ohenaba pandamda Manipur Industrial Council ga loinana khagokpam foods na sinduna khurai kongpal thongkong da laiba Netaji Memorial Club ki sanglen da chathariba training program asida potato chip pickles amadi makhal makha kaya gi sanaba polab sing sabagi matangda training kunda takpi tambibagi thabak yamna kanna chathari Kwatha nongpok ningthau panthabi ina thogol committee na sinduna maitai singi lining laison nat amadi saktam kananaba pandamda haukhiba me kulumdoidagi nongpok ningthau panthabi harawi thoram pangthokpa haukre me kuntaret fawa pangthok kadoriba harau basida tongan baluk kayana mateng pangli Kwatha khula sida maitai gi population samri humdra rom khundabagi manungda sada marfudi Christian dharma chatkrabani loinana harauwagi thoram pangthokpa ngamdana lakpasi sahi mari manga farakle hairi handaki lai harau basida mayamga manadaba top pa ikau khatpa amadi lining laisogi thoram kaya yauri Hojing maru pau amuka hana pijari na tadrabi amadi ngangbugi sakti wa labi Julia na philosophy subject ta khwaidagi mark wang na fangle civil service ta sangduna tola taraba singi dambak ponsi kathokani hairi amadi sakang daba singna sujanariba KNF ki MCO psychophau kipjen nongmai na kaptuna halamle Hojiki oinadi ISTV paumiyang tabril singbo amuka na kuramjari